ꯖꯤꯔꯤꯕꯥꯝꯗ ꯆꯠꯊꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯃꯩꯅ ꯆꯥꯛꯂꯕ ꯌꯨꯝ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯤꯑꯣꯏ 6 ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯜꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯑꯃꯗꯤ ꯖꯥꯀꯨꯔꯥꯗꯣꯔꯗ ꯉꯔꯥꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯤꯇꯩꯒꯤ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯗ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2 ꯃꯩꯅ ꯆꯥꯛꯂꯕ ꯌꯨꯝ ꯃꯅꯨꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯃꯣꯗꯨꯄꯨꯔ ꯚꯤꯂꯦꯖꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯦꯟ ꯆꯍꯤ 70 ꯑꯃꯗꯤ ꯃꯥꯏꯕꯝ ꯀꯦꯁꯣ ꯆꯍꯤ humd꯭ꯔꯥꯅꯤ ꯍꯥꯏꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ 2 ꯑꯗꯨ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 2 ꯑꯃꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕ ꯉꯝꯂꯦ ꯍꯥꯏꯔꯦ꯫ ꯃꯤꯑꯣꯏ 6 ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏ 6 ꯑꯗꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯑꯉꯥꯡ 3ꯅꯤ ꯍꯥꯏꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯈꯣꯏ 6ꯀꯤ ꯐꯣꯇꯣꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯔꯛꯂꯦ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯈꯣꯏ 6ꯀꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯥꯡꯆꯨꯞ ꯆꯤꯡꯁꯥꯡ ꯃꯊꯛꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯇꯩꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯀꯥꯡꯆꯨꯞ ꯆꯤꯡꯈꯣꯡꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯂꯩꯕ ꯌꯨꯝ 12 ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯤꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯣꯖꯤꯁꯟ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯥꯂꯛꯇ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯑꯗꯨ ꯊꯥꯔꯝꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯃꯤꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯀꯨꯀꯤꯂꯦꯟ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯏꯁꯤꯟꯗꯨꯅ ꯊꯝꯖꯤꯜꯂꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯈꯨꯟꯖꯥꯁꯤꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯣꯈꯥꯏꯗ꯭ꯔꯤꯕ ꯕꯣꯝ ꯑꯃꯗꯤ ꯕꯣꯝ ꯃꯆꯦꯠ ꯌꯥꯎꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯝꯁꯤꯡ ꯂꯧꯈꯠꯇ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯣꯟ 2, ꯅꯣꯡꯃꯩ 2, ꯔꯦꯗꯤꯑꯣ ꯁꯦꯠ ꯈꯔ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯈꯔ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯃꯗꯤ ꯖꯤꯞꯁꯤ 2, A-Star ꯀꯥꯔ ꯑꯃ, ꯕꯤꯠ ꯀꯥꯔ ꯑꯃ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛꯇ ꯃꯤꯅꯤꯁꯇꯔ ꯗꯤꯡꯒꯣ ꯌꯥꯎꯅ ꯅꯧꯅ ꯄꯣꯔꯣꯡꯁꯤꯡ ꯃꯊꯛꯇ ꯁꯥꯔꯤꯕ IRBꯒꯤ ꯄꯣꯁ ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯅꯥꯁꯥꯕꯤ, ꯊꯝꯅꯥꯄꯣꯛꯄꯤ, ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ, ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯅꯆꯤꯡꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯃꯤꯌꯥꯝ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯅꯥꯁꯥꯕꯤ, ꯊꯝꯅꯥꯄꯣꯛꯄꯤ, ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯑꯃꯗꯤ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯒꯤ ꯃꯐꯝꯁꯤꯡꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯗꯒꯤ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯍꯟꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯔꯛꯄ ꯐꯥꯎꯕ ꯆꯠꯊꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯊꯝꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯎꯌꯣꯛꯁꯤꯡ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤꯒꯤ ꯎꯌꯣꯛꯁꯤꯡꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯁꯤꯟꯅꯒꯗꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯜꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯥꯀꯨꯔꯥꯗꯣꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ 3, ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯖꯤꯔꯤꯕꯥꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯖꯤꯔꯤꯕꯥꯝ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯀ꯭ꯔꯥ ꯁꯥꯔꯀꯜꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕꯅꯤ꯫ ꯖꯤꯔꯤ ꯀꯟꯗꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯃꯇꯦꯡ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ DC ꯖꯤꯔꯤꯕꯥꯝꯗ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯈꯨꯗꯛꯇꯒꯤ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯜꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯏꯞꯁꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗꯒꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ
ꯂꯨꯞ 12ꯅ ꯈꯨꯗꯛꯇꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ 12ꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯁꯥꯟꯇꯅ ꯍꯥꯛꯄꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯃꯜ ꯍꯦꯟꯅ ꯌꯣꯜꯂꯝꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤ ꯄꯥꯎꯅꯤꯜꯈꯣꯟ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯀꯦꯞ ꯑꯦꯟ ꯄꯤꯗꯤꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯂꯦꯞꯄ ꯃꯃꯜꯗꯒꯤ ꯍꯦꯟꯒꯠꯅ ꯌꯣꯜꯂꯝꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯗꯨꯀꯥꯟ ꯃꯄꯨꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ MSFꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MSFꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯣꯁꯟꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯉꯁꯤ MSFꯀꯤ ꯊꯧꯃꯤ ꯈꯨꯠꯄꯨ ꯑꯃꯅ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯗ ꯑꯈꯟꯅꯅ ꯗ꯭ꯔꯥꯏꯕ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯀꯦꯞ ꯑꯦꯟ ꯄꯤꯗꯤꯅ ꯄꯤꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯊꯦꯠꯂꯝꯗꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯝꯕ ꯗꯨꯀꯥꯟ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯝꯕ ꯗꯨꯀꯥꯟ 10ꯂꯣꯝ MSFꯀꯤ ꯊꯧꯃꯤꯁꯤꯡꯅ ꯈꯨꯗꯛꯇ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ꯫ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯦꯞ ꯑꯦꯟ ꯄꯤꯗꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗꯁꯨ MSFꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯦ꯫